Manipur lokhat payaba chat pada nuai lambi ase pak yoksilaktre except koigi miyamna hainariba thowalan kan hainariba si matek senatana aduga PR manungda lambi semi sidi koi swai gi city area gi concrete thaba masi mangai re aduga matam sangna dagi MLA kya na su palaga laaba MLA kya su phawro ga su dum chatnaba nambo laima popong gi lambi ase sarkana semakta badagi praja sina paisa khajanaraga imung amda koigi thabak tawba yawa mina paisa lupa lising ani hena khajanaba amadi yumthong khuding lising khajanaraga ngarang nahan de chathar ko lambi siambagi thabasi koilas thajanbagi thakpok joksan kre ojamasi jaga du da area du paliba matam du da aibu bot ka han biu haina mayam da chatkiba mayam gi amtang pakholo hen biu haina chatkiba MLA mahangna bot ka ro matung da lambi ju semak khidrabani madugi matung semak taba hemalak padagi pia lengak leina lamdam dugi nambolai mok popongi praja singna paisa khajanaraga koilas pok thagre masi hayeng 2027 gi election yaudringai dadi aibu amtanga mayam gi mihut ohen biu amtang nusi biu haibugi praja singna bot khombadi compulsory lakhini maduda praja singna paisa khajanaraga thakhiba lambi du khoi yamna thana thadraga su yam phana thadraga su hana dagi di yam nungaiba awon mamdi porakhre koilas tharakibujuna paisa khajana tharakibujuna adu matam du da election matam du da mahakna campaign la ko matam bot khomba la ko matam dadi madu mahak se chatpa ngamgadra masada kemda feel tawredra ikaib se kemda phawredra haibagi wakhalon adu nambo lema popom gi praja singna su thama i amadi nambo lema popom da praman oina harabada yirum yondre bo praja singna u thamai maram yirum porakda kai habagi lambi fattaba se atuki mati heman gi badagi adu ngara ngasi di khoi paisa khajanaraga lupa lising khajanaraga thabak tawba tolop chaba mina lising ani hena puthoknaraga koilas thagre oja masi kadai phawo ming changbininge amadi kadai phawo thambi ba yai MLA masamakna hayeng lambi du kayuma bot khomala ko matamda masagi mathamoida kari feel tawne habu thambi simtak Sidi yamna lambi semba haibuse haiba lambi du akhona PWD road oibra haiba mako PWD road oitargadi madu PWD gi magi leriba financial sanction namaga roina madu semgadabne aine ta semningi haidana olong MLA oire haidana paisa puthoga ta semba yabunate program ama sangebuko program du government madu priority program da MLA ki mathaudi kaino haiba kanda lambi du semnabagi program ama inclusion to honbadu nebuko ya maru potu mo adi inclusion to ro matungda thikadar amna sudori ni ko contractor na subadu da my contractor du gi expectation am leini pesa du phangdra phangmoidra haiba ma leidana ko adu lambi du di kendra ma da di paitna leyebuko yangra ponebuko aduna madu praja sing aduna magi nungai jana bomongda magi lambi du phatrabanina adada khundariba praja mayam sing aduna khaijanaraga sembo ko paisi mamangdagi surum so some area extend tawna basu yawi ko adum madu kasu kaide tawbuda madu moi chatpai khopa kada adubu kanagumba amana madu marnai oina semge na hayu targadi madu objection lakaneba MLA dagi obi ai natrage ani kenomdi obna kamaina semino kaide paisa no kamaina du chang paisa du kaina heta tawningi haidana eta pak tawba heta yabuna teba ain haiba si lakhidaragati ko mayamna tawbu mayamna khaina tawba iduna aduna wa amane ko natabida madu MLA amana natra kaino amana to eta ade MLA amana semba hai taragati madu hol kendra dugi oba pot ama yeng tabi yaroi ai haijeri siko MLA tuna semak pataragati kendra dugi oba magi tongan ba program ama ade kana gumna si posi adu haibuna si mayam sangmanina mazu MLA ru semning amba yai sharing of the VI, Madu Moy politics, Wari Yaromusia, Matomusia, Madu Queen Ubangamdre. But the Wudamu, Lambi Shemba Court Pahivas Apabataba Amanina, Miangi Satpaya Bataba Amanina, Madude the Mayama Semi do the appreciate Tabani, Payena Hivatabani. And the Emirina Shemba Shem the Bagi to the Magi or Batonganba Kehetare. Difficulties Krale and VI, Udong Sada Bakarako. Sentungi natragana karigi amagi mayama maonda mayram aduna maonda priority do maonda haiba potugi priority degi hena priority oiba
mayam ama leibaduna aidi madu tawdabanena adum lawi maduda mathanggi bhota amada madugi damakta result ama piba madu mandate ama paiba haibadu prajagi makhutta leikre madudi akhoina sipnai narubada aidi ya aidi political keno sunatabani nako ai adona kanda yam politicalize oraga adune na haiju haining de saning de ko nambol ki leriba issue du moigi leriba potu adu moigi praja sing adum wire bujasanu MLA du pamdraga thagalaktasanu wari bobo adegi di pamagana magi leriba potu lambi sem da bokota kedo mayam du magi leriba pot mayam na sumagana masi mana dum boto dum karak mai wa oire ko adegi maduna maram kana karakter ka sumai oire aduna bota di ai thoidona borka di thoidona masi mai lena ning de na ai di lawe boko election gi leriba pot ka di ai sida lambi sem basi election ga thoidona hoi kona madu indirectly na pi ai aduna wa mani aduga akoina sida da khana badadi madu election gi megi personal oba area du da khangjala khana badu ai khidang maram chapate na khali maram aduna ai observation pi hai ta ga lambi sem badu myang chapa nungai na praja khaina sem du phai madu ai isana thamoi de gi oba from the core of my heart to appreciate the way MLA su madudai da mateng pangjan mangamagadi madusu hena phayena lawe adu at the same time MLA na semba haibusidi program makada plan makada kai da semgodabnina haiba pot myam du mana kamaina kraidana hena priority pibano kamain tawuno haibudu di leba ke ba sen thungi leiba phim si maka pole nambol kendra ti wana te akoi kendra su mangai noi kendra su anything leiba pampo ko cycle kunda manipur da loimu mayam le rebo ko sidi adugi priority dugi wani adu priority du lei hedana moi khunduna moi praja singna madugi limitation du moi khangwei cross to organ madu semjarak pani sembadu akoina appreciate tawi thagatli madu aphaba oi MLA na su madu thodongna yam ka henan kena tawna phatana lorom dong mande ko adum ma su dum phena khalam ngani mana changal yaw ngam dum tonga bamni madu di magi pangan dugi makha pole ko adugi wani aduga sidaida magi borka boka da bana traga matung da bokko ma sapangam da baduga aidi si khana basi da di aidi adai area duri pusala khana ningde maram di haiba posi forum ji nambol gi kari gi area du kakta na teba whole manipur gi lambi phata bai si manipur gi issue amane hoji leiba pot ma kendra punama ki issue ne boko aduna haiba area du gi magi leriba leba ki faragadi ngamagadi leba ki leriba mayam sentum phium sina faragadi loina makasing kya sung thungnaba sembiu haibsimadi akoi punamaki apil amane bo aduna akoina punna manipur gi yeng pakandadi area du ka ki oina koina amna special category oina khana ba haibse area phamsile da kitang forum ji ga sana phata braina khale maramaduna lambi sebudu phai dum sembiu angam level da ko MLA na su mateng pangna hona biu aduga manipur pumbagi afaba lambi mo hennan ba lengak sina su adugi kana ngasi kana sigi matang de khutang de gi haitare ko lengak PWD gi authority sing manipur government gi authority sing da kari kumba kano sina yoba taragadi madugi mit na kongdu ohen biu na ai swaina thamsegi